Lakhipur online puthok saba me gitang kunmanga thangja numit ki Khomjinba Pao tabirase. Ahanbada maruoiba pao. Ahanba RK Madurjajit Thangta Trophy 2024 ngarang luisinkhre manamathum yenthokre. Kasar Chandrapurda RK Sanaya me butaram nokre Manipur lebi semki khubam jengsinkhre. Sabagi chang khanghen hengalakpa sida school suti pibinanaba aksana dabi tawre. Silchar dagi Silong da porika thaba satkiba singdagi dakat kangbu amana mapot machai munbikre ahum phare. Diarrhea na maram oiduna chabagan ki thomi taramatoi sire amasung jiribam da chathariba kang tournament ngasi MITL ga SAYC C team ga sanagani. Haujik mapungoiba pau tabirase. Assam Thangta Association Sentuna South Barak Complex Binakandi Part 2 Kasarda Numindini Chubna Chatharakiba Ahanba RK Madurjajit Thangta Trophy 2024 ngarang luisinkhre manamathumsu yenthokre. Thangta Martial Arts and Cultural Association Sonaina Team Champion aduga Lakhipur Thangta Academy na runners up takre. Ahanba anisuba amasung ahum suba takraba category pumnamaki sanaroi singda trophy ga loinana sel ki mana khusinakhi. Assam ki district 12 dagi sanaroi chamaga 13 saruk yakiba sanaba si apunba khorirol malem gilup Imphal Manipur na sponsor tawbani. Mana yenthokpagi thorongga mari leinana wangang laduna Grandmaster Huidrom Prem Kumar na aikhoi gi thangta na malem gi sanabungi phambakta lehenge haiba tarabadi sarkar gi mating changi. Manipur Sarkar ki Pampairiba Indian Olympic Association da Delhi da khong thinba ngamba makhoina mateng pangbidabadagi ngasi thangta si masak khangbidaduna leirakibani. Chinda khakta aikhoi gi culture nungsi hairaga yaroi aikhoi khudingmakna punna sagotpham thog yaiki. Wahengbam Binoy Kumar President Assam Thangta Association na haikibada ngasi phawbada thangta masana sigidamak miyamdagi sel amata nirudana yokhatuna lakibani adumainamak athuba matamda state level thangta championship ama soidana pangthok lagani masidadi miyamna nungsibiduna ngamjaba mateng kharadang pangbinaba haiki. Daista lengsin kiba ate mitung singna thangta gi matangda award pa leiriba amadi thengnariba awaba kaya gi matangda masa masagi oiba wafam sing thamki. Mana yenthokpagi thoromaduda Wahengbam Binoy Kumar President Assam Thangta Association Dr. Hamom Naba ex-chairman Kosem Manipur Grandmaster Huidrom Prem Kumar President World Thangta Federation Waikom Amuchau President Apunba Khorirol Malem Gilup Imphal Ningthemsa Sanayama Ningthemsa Ongbi Sanasija Dr. KN Chan Chairman MLPCC E Premakanta NIS Coach Retired Major PH Manidon Singh President All Assam Soccer Futsal Association Taurangbam Nogendra General Secretary Lakhipur District Taekwondo Association Kanta Khuraijam Legal Advisor Apunba Khorirol Malem Gilup Imphalna Mathang Sitna Mifam Mapu Mithunglen amasung Ikai Khumna Jaba Mithung Sing oina daista phamki. Thangtana Malem gi sanabungi phampakta lehuje haiba tarabadi sarkar gi mateng kharachang Manipur sarkar gi mapungaina mateng sungpang pangde habidi aina wasaga habiyade yam pangi sarkar habidi pangi adu achauba phampai ba thangdabu Delhi gi leibak sidagi ministry dagi mullaga lawba ngamba Olympic ta changdalakanda khong thinma ngamba Manipur gi adum phambai bai ni singa do adu mathau tabaduni aduna mateng pangbidabdagi Prem Kumar ji solaboi ningwani maru Prem Kumar ai sondabani Thailand da mogi government Asian Olympic Association da International Olympic Association da makhoi gi yam nok marui prime minister na president na masai achuba dai da lawra kanda mogi Thailand da khoi sugumba China da makhoi sugumba game ase prithvi land da sandokadabani haidana makhoi mafam du gi leba gi authority duna yam dai da lawba yam dai da lawra matunda Asian Olympic Association da salaga Asian Olympic Association da yamu International Olympic Association da salamnina asuguma sebak da gause adum automatically nasai Indian Olympic na recognize hoidan lawda ba yawda chanabi leiba aduna aikoi gi suguma thangta su Asian Olympic Association da recognize tawna ba I have to serve Thailand da adubo aikoi India gi recognize tawda ba gi maramna aina sali journey do azum chawa meeting da yaragadi adom gi recognize to wase dum da pai bi on hai ai government Manipur da masang mamin panjaroi
यारगदी मिनिस्ट्री स्पोर्ट्स ता अखोई फाइल से यामे 2001 की सही अमा थाबा अनि थाबा लेरी सिंह श्रीजा अमुक्तदी मतेंग पांबियु हाइबदा सबचना अइगी पोनी हाइना तपीदबा मिनिस्ट्री स्पोर्ट्स ता जॉइंट सेक्रेटरी ओइबा ममिंग पंजरोय जॉइंट सेक्रेटरी ओइबा निपा मैतै मजानी मागसे उनजरबा मतंगदा थांग तासी अखोइन स्टाइल प्रोसेस से सांगे सुंजोय छोयदन अदुम मतेंग द पांबियु हाइरुला कांद करी हाइगो फेंसिंग द थांग तासी यावबा यारोयतरा थांग तासी करमाइना गेम लकतुन मा आइना खितंग सावनिंगी कन हाइबा खितंग सावनिंगी अदु यंग योखतबा मैतै की पोचे योखतबा आइना हाइबो वखम द ताबिरा बतारबदी रेंगुमा नंग अइ नाक्त लाए करिनो आइना तौदुइसे वहाई अबो हाइबिदब माना रिकग्नाइज तौगदोरिबा अथॉरिटी और मिनिस्ट्री स्पोर्ट्स ता अदुगी जॉइंट सेक्रेटरी सु ओइरिबा मागी मनाक से सतना मा मफम दिन मंगोन थांग तागी दमत अखोइन हाइजबदा मैतै मचा दुगी वाद ताबीदबा अदु नलम दतना अखोइना अखोइ मा खितंग ताबीरबदि अखोइ रिकग्नाइज गेम ओइदना ngasi asam de liba angang sing sanoi punama ngasai sepak takau sana bade phangi angang hena phangjen bu nungai bada thang taki angang sing phanga madam maitai masana maitai masagi pot chokote ase ai yamung mamang da ai haije bani waro bi yate ya ki popi bai pa ni minda asyumba trophy ma gopi na running trophy sai puting bangkok pada ba Rumba trophy na tournament si Manipur tham ka association ki lamji makada Assam ki tham ka association na Bangkok ki sogang lo university ma pen sawa nungai sawa usu pakat sawa konot sari matan ki ola pachai de ki masi ki trophy si sanoi jangan tanoi tamase ningkan ta jangan poda na jangan lo sila poda ingon tong da pangpo de ni pong yang na tindang ang gani ana thade ngasi deliwa sidagi tournament trophy se yang na pung pha bo kana masi trophy si pangpo kani hare gadi manipur de swimming me am lak ko kurung chawa asang gadi ba phon dagi su ko mi tei pai sa se na me am lak ko kurung chawa domo tong da sin bi yu ai ne sin lang yu sing dai na mas wa phon si tham jage Pokok pagi ni dah trophy si, pokoknya tournament si silang biriba, kita waktu samtang saya association dah, yang sempem apik pemasang mai, aku nunggu mai jadi lagi sudah tam saja, samtang saya association president masih lobi gini hai bagi, na lobi na buat hai jadi, lobi na samtang saya sempem saja. Haryana की media pasandu mamangda camera di mamangda in hai honorable CM Biren ka yogan lai makha mahauna ma bi government na aikhogi thang da sibu recommend am da bi pa ga di asi film da koi le ro da bani hai ru bodagi ora mane madugi utai bu aduma jawab bani news ta sum jaw habak tre news ta sum tre mahanga mamangi Canggih aman ini memang besok. Thang ta expose ni hai tu ai koi nama sengkang dah ta dah ahal lama. Thang ta expose ki peminen tu ni kan patni siri awal tu pasal ni. Ai koi na objection tawi. Mandu di menurut tu kata su press meet silsilah bangku press meet tu rompu beri hai. Anu tu so ini hai. Manipur committee mathata waro waktan khamagai no hai kha hai madugi ni pa du so dum magi no so mahapatre adugumba matai bu munshi bagi kala ho munshi bagi matai ko la so bagi ase asi thibam da ledi ba asi da ai asam thang da no program no hiya se mayam da thunjari education da tawjani thangaba tha ama anisida state level championship silsila pangko ko jabagi asalai Masida ayo dengan saya hajat begini karena agumba single ni macam koi bikhani rute, hendak di bikhani balakani,
ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯥꯎ ꯑꯗꯨꯗ ꯑꯉꯝꯕ ꯈꯛꯇꯪꯗꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤ Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Maharaja Gambir Singh Memorial Committee Chandrapur amadi Chandrapur Mairapai Bilup anina punna sinduna RK Sanaya mabu taramna okre Nahan Chandrapur da leiriba Manipur lebi semkiba khubamatu yengsilaba matungda Mairapai Bilup ki President Sabitri Devi ki sangai da taramna okpagi thoram aduda Lakhikanta Sharma RK Sanaya ma Biren Singh Oinam Biramani Beni Misra Sabitri Devi na chingba daista phamduna pangthokkiba mifam adugi wahodok piraduna Seram Herajina haikibada chahi taret khuntaglaba matung Manipur gi khubam hanjinanabagi damak iningthau Gambir Singh amadi Narsing anina punna Manipur lebi semduna Manipur bo awagi kuttagi kanduna amukhanna khubam hanjin khibagi itihas ka yamna nagnaba mafam asida ningsing mitam ama khinnanaba honarakpa kuire adubu selgi kudongcha daba leibana ngasi phawba ngamdana leire mafam asida mitam khinnanabagi lamsu pukchel chawraba laikhitraba Chandrababu na committee da dan tawbiramle aduna athuba matamda Manipur amadi Assam da choina tariba singna punsillaga khubam asi kannana bahona minasi haiki advocate Phanjobam Loknath na haikibada kasar da Manipur gi ningthau singna leiramba mafam kaya aikhoina yengsinbiba mathau tai aduna Manipur lebi ki khubam lengon da bi partna chingba mafam sing ase aikhoina yokhatnanaba honaminasi haiki RK Sanaya mena haikibada Manipur gi mapanda choina kundariba mitei sing asi chahi taret khuntakpada khundakibana ayambani aduna mafam asida lan orairaga Manipur lebi semduna Manipur dagi awabu maru phangna takthokiba adugumba iningthau sing adubu ngasigi mirol na ningsing phamthogi aduna aikhoina su mafam asida mitam mama khinana ba honabada mating pangnana ba onajage haiki awaga koi chahi taret khuntakpada masidagi kunagi history da leiramba koi kasada leijari ba koi mangnasu swaina khoiren ki manakta lengon da bi part haibam lei haiba khangba natana masigi importance kayam yamna leiba no haibado sumnagi miyoi khara khak natana koi gi bijam paja mas soina koi na khangba ngam da bodo ngasi da chahi khara sida di masigi maruiba to kari no haibado koi mayam khangminare soidra masisu koi preserve tawbagi lambi do soidra laane ba khali Handak kharani asida sabagi chang khangene hangalakpana maramoiraga mahiroi sing amayok nariba awaba si yengduna nimit kharani gi government amadi private school sing suti pibinaba dabi tawraduna all Kasar Karimganj Hailakandi Students Association aksa gi magidagi ngasi Kasar gi DC gi kuthangda Assam gi Mukhyamantri amasung Mahima Singh gi mantri gi mafamda ngasi haija serol thagadawri wafam asi haukiba irai nimita aksana siljar da pangthokiba paugi mifam amada phongdokibani Paugi mipamaduda Saidul Rahman, Niranjan Datta, Sukomol Das na chingba miyoi singna saruk yaki. ইতিমধ্যে শিলচর এবং আমাদের এতদিন জেলার তাপমাত্রা প্রচণ্ড বৃদ্ধি পেয়েছে আর বৈজ্ঞানিক সূত্রে নাসার থেকে যে সংবাদ পাওয়া গেল সেই অনুযায়ী যেটা আমাদের আশঙ্কা যে আগামী 25 মে থেকে 2 জুন পর্যন্ত 9 দিন প্রচণ্ড তাপমাত্রা থাকবে তার কারণ সূর্য এবং পৃথিবীর মধ্যে দূরত্বটা কমে যাচ্ছে এবং এর ফলে যদি প্রচণ্ড গরম যদি আরও বাড়ে আমাদের প্রধানত লোয়ার লেভেলের যে সমস্ত স্কুল আছে যে সমস্ত বাচ্চারা পাঠশালাতে যায় এবং যে সমস্ত ছেলেমেয়েরা হাই স্কুলে যায় তাদের সহনশীলতা অনেক কম অর্থাৎ তারা হয়তো এই গরম সহ্য করতে পারবে না অনেকে হয়তো ফিটিয়ে পড়বে অনেকে অসুস্থ হবে CUET porikha gi damak haukiba sakul se numita Silchar dagi Silong da imung manung gi miyoi sing aloina na chatkiba nupi macha khara Silong yaudringai da CUET porikha yaithokre haibagi pau tabadagi yumda halakpagi lambida nongalamdai pung 3 rom tabada Bihara Police Station gi manung chana leiba tin gari hairiba mafam aduda makoidagi mobile paisa lupa amade sana gi polam sing dakat kangbu oduna munkre hairi miyoi taruk rom gi khulai paiba dakat kangbu oduna makoibu phu chaiduna su tawbirak haina Bhangar Par Police Outpost Paudamki Kudakta Police Kangbu aduna Thodokpamda laktuna thi humbada mafam aduda leiramba Elto gari amadagi thodok aduda chenabani haiba miyoi ahum phaduna Bihara Police ta sinakre hairi সিটি এক্সাম দেওয়াত গেছিলা মালবাগনিরে লইয়া গেছিলাম আর কি আচ্ছা তে হঠাৎ করে ক্যান্সেল হয়ে গেছে এক্সামটা শিলং তিন আবার ঘুরিয়ে আউট লাগছি তখন আইতে সময় কেন
তিন নালি নাকতা তিন গড়ি জায়গাটা এখানে আইয়া 6 জন মানুষ আসবে 6 জনে আইয়া অ্যাটাক করে লিছে আমরা অ্যাটাক করার পরে দা দেখাইছে বুঝেল দেখাইছে সবরে ধরে লিছে গলা ধরিয়া হইছে টাকা পয়সা কিতা আছে তোমরা তেও শোনা হয় না কিতা আছে Thambaki Pao Maharashtra ki maming leiraba private school amagi damak science maths SST amati sports tambi takpi gedaba oza khara launa nabagi damak application kauri apply to bining candidate singna chaliba me tha sigitang kunipan phawbagi manungda masagi biodata thabirakna bahairi interview silchar da pangthokani akupa marol gi damak mobile number 8055458483 number asida paw phobina bahairi North East Frontier Railway Maligao Guwahati sports quota da pham kharagi damak darkhas kauri weightlifting golf boxing cycling cricket badminton football amasung table tennis na chingba masana sing asigi sanaroi singna online da railway gi official website nfr.indianrailways.gov.in asigi kuthangda migitang kunithoi dagina jungitang mapan phawagi manungda apply taunana bahairi Laibak asige inga saloisangi pau matungina Assam, Meghalaya, Arunachal Pradesh, Nagaland, Mizoram, Manipur amasung Tripura gi mafam singda megitang kuntaret amadi kunipan lakliba ningthauka amadi lebak popanumita pungda kilometer kunthra dagina nifugi changda nong nungsit kaloinana akan manong churaba yai hairi aduga Amaromda Bay of Bengal Samadrudagi ihaurakadaba Remal haina khangnaba nonglai nuksitna hayeng nongmaijing numita akanba nonglai nuksit ki saktam lauduna Bangladesh ki Samadru torban tamna sisilakpa yana leire hairi Khong hambagi laina diarrhea na maram oiduna chabakan gi thomi 13 sire thodogasi Assam gi Tinsukia jila gi Tongona gaw chabakan da thokibani Hiramasigi matang da Kendra gi Mantri Sarbanan Sanowalna kupna yengsinanaba Tinsukia gi haksel loisang singda pautak pikre hairi All Jiribam Sports Association na sinduna Jiribam Higher Secondary School gi sanapungda sanariba ahanba Mazarun Bibi Memorial Senior Futsal Tournament 2024 gi ngarang sanakiba ahanba match ta Sonapur GPSA na Ichel Club Tipongbu goal mari ahum da maithiba pikhi aduga ani suba match ta Rangjailang B team na Sunrise Club kadam talabu goal taret anida thoiki match sing asi Nilkamal B Joel amadi Gerson na conduct tobikhi tournament asigi ngasi sanagadaba ahanba match nungtilgi pung ahum taba matamda RYC B team amadi Jairol East YC sanagani aduga ngasigi ani suba match tana Oriental Club amadi UPC sanagani District Kang Association Jiribam na sinduna Jiribam gi babu parada leiba Lamlen Community Hall kam Kangsangda team nipa na sarug yaduna chathariba Taramathoi suba Asangbam Lakiton Devi Memorial Mix Kang Tournament 2024 gi ngarang sanakiba match ta Ichel Club na SAYC A teambu Panjal nipan tareta thoiki Ichel Club na tos ngamduna side khanki aduga SAYC A team na kangka pahauki first half mamang da SAYC A na Ichel Club tagi Panjal mari ani da mangjil thaki half matung apiba matam gi manungda Ichel Club na Sorok Atingbi Youth Club A team bu Panjal nipan tareta thoiki N Kunjamhon referee aduga A Joy Kumar na scorer oiki Ningsing bayai kang tournament asi asangba biren amadi magi machil manau singna makoi gi Lakhipuronline mabok Lakhiton gi mingda kachaba tournament ni tournament asigi ngasi sanagadaba match ta nungtilgi pung amataba matamda mitei inat thagollup MITL ga Sorok Atingbi Youth Club SAYC C team ga sanagani Nungairaba pau
khu tang chikpa nerve ki anaba khwang janglin gi anaba brain amadi bp stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tong the leiramba amot pasing sengdok pangamale amasung kidney liver heart amadi brain gi mapangal kankat handuna haksang phana thambangamale magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layang seri chief consultant Dr. M Santikumar Singha lifestyle medicine consultant Harvard School of Medicine USA certified Rompur part 2 dasu numit khudingi naturopathy gi makal makha layang patap sizinatuna layang bahuzare advance booking gi damak mobile number 9706 554 286 natraga 9395-732-456 number asida call to birugo. Aroibada maroiba pau amukhanna ahanba RK Madurjajit Thangta Trophy 2024 ngarang lusinkre manamathum yenthokre Kasar Chandrapurda RK Sanayai me butaram nokre Manipur lebi semki khubam jengsinkre Sabagi chang khangen hengalakpa sida school suti pibinanaba aksana dabi tawre Silchar dagi silong da porika thaba satkiba singdagi takat kangbu amana mapot machai munbikre ahum phare Diarrhea na maram oiduna chabagan gi thomi 13 sire amasung jiribam da chathariba kang tournament ngasi MITL ga SAYC C team ga sanagani Lakhipur online YouTube channel gi pau sanduk chaba ngasigi oinadi matang asida loijare